ngasi October ki tangpun ingkom jalising ani kungi meragi mari ni panba lebaupon numiki pauksising limfam pau miam paudam jari Manipur COVID-19 community transmission ki mami tare sayur ani chupna state sin bathungna lockdown taunaba center ki ayabang airi chief minister Hauki bapung kun mari sigi manungda general goina mioi chani ga marfu manga amasung central armed police ki personnel goina mi kunthra yauna punna mioi chahum ga tra manga COVID-19 positive oire Susampur dagi chahi yangkhai humdu surba mioi ama laikhidre mioi asi tharga huji phawbe COVID-19 na laikhidaba si chama ga tra tre sure haina health department ki serol man hairi serol se makhata na hairi badi COVID-19 positive oire bising odi Imphal West dagi khumpu ni to Imphal East dagi humdra ga mapan Thawal dagi ta taret none dagi manga Kangpokpi dagi ani Kaksing dagi ani Urkhul dagi ama Sandian dagi ama Tengnoupal dagi Tamenglong dagi nipu manga Susampur dagi nipu manga Tengnoupal dagi manga Senapati dagi ama amasung Bisnupur dagi ama ni makoi singasi ga manungda mioi tara tre natna atai di travel history laitri hairi COVID-19 deng aktu naba sarkar du ba ganaba policy ama semu and edition by election mai dena na kendra manga ki candidate tara na mirep je pisin kre NEET 2020 exam da comet ki sadana na Manipur ki maku oire BJP sin ga khut ka manaba masagi ideology leiba commitment soidaba party amani chief minister Aigi haiba wakal thadok-tuna aikhoi haiba wakhalonda thabak tawminasi S Mangol Jao COVID-19 laina laijaki mapung phaba hidang puthopa ngamdri phawbudi aikoi punna cheksin neminaba tangai fade Dr. RK Ranjan Surai Semlera Nagamapal Rims Road amadi Lalangbu Pukri achobagi mamang thangba saru COVID-19 positive oiba mioi amata laitaba Laikai de containment zone lautholi bisi karino isel club Jiribam lambi bu senda lambi onthok liba NISIDCL gi mathakta PIL tharagani driver union Mapal lebak amatan India gi lamna chet ama phaw losin bangam loi haina home minister Amit Shah na leibang miyam da wasakre Madhya Pradesh ki sit kunipan ngaw tongan bi state singi by election ki sem sariba Sonia Gandhi na review tawkre Jammu and Kashmir ki Cricket Association ki phallan si labki matangda ex chief minister Farooq Abdullah ED na machin hangkre Ladakh Eastern Ladakh ki Demchok sector da PLA singi langchi langna bohona bada Chinese PLA ki corporal ama India na fakre Election campaign da nupi chief minister nupi ki minister Irabanti Devi bi kai pikhiba ex chief minister Kamalnath party phamdagi lothokna badabi tawkre Imphal City Lunana ICM khaktana ngamloi miang ujaw mating changi L local Al Qaeda Taliban ga naksinaba mari leinai UN Fiji da Taiwan gi diplomat ama China gi official sin khanabada sopan nangle Poland da soccer stadium ama coronavirus hospital onthokre malem gi oba coronavirus naba mioi masing million nifu henkre Nasi ki matang asi lojari ingbe me gudang put thara phongdu sere amadi channel asibu subscribe amadi bell notification icon nambi duna support to view